Manipuri Tangdu leitaba hanjillaknaba center na achouba thoudang louduna Wari Sanaba Houkhraba Matung Nouna attack Chatharakliba Asi Akanba Maongda Condemn Toui haina Rajya Sabha Member Ningthou Sanajaoba Leishemba phongdorakli Wafam Asi ngasi Palace Compound leiba Sri Bal Mukunda Dev Music College pangthokpa anisuba state level thangta changdamnaba thang leiteng haiba amasung ta Houkhraba Leishembagi thorondu mahakna phongdokhibani pau tengbang lupna kanglei Indigenous Martial Arts and Cultural Society ki marks ki matengan loida pangthokiba thoram aduga mari leidana Ningthou Sanajaoba Leishemba hai center na achouba thoudang nauraga Manipuri mahausa gi Tangdu leitaba fibam hanjillaknaba maitai amadi kuki jogi elected member sing Wari shanaba hokre nakal anigi marakta Wari shanaba horiba ase makha chana lan tawduna hene irang chakthok hanji haiba nate chahi amma makhai faraklaba lan ase loishinabagi lambida khong thangjilakpane Asigumba center na Chatharakliba khongthang ase yekhai thingaidage haibagi maongda ngarang tongan mafom kharada lamhen tumhen mesingna nongmai kapsulaktuna attack Chatharakliba adu Akanba Maongda Condemn Toui Oirakliba fibam asida center amadi mari lainaba singna lamhen tumhen mesing asigi mathakta matik chaba action lokananingi hawjik thokliba lan asida maitai furupna ngasi fawba akaiba amata tokujre aikhoi supnatage Manipuri apunba saktam ngaknaba thoudang lobani haina Ningthou Sanajaoba Leishemba phongdokhi Koi lan si maka tau ni si adu irang ti sum chak thon ke hai bo wari din nati ayam su loi khang din masi kramai tau dana sahi maka tha tarin pan cha thari ba lan se loi san ba ya ga da ge hai be ge du gumba koi gi wari soidun ogeni aduna koi gi site gi di maru na tampak te le ba miti sing site gi di koi thudona koi akai ba tau de koi yalaktra kan de khakta de koi gi ngak thok jaba adu koi gi madu defense tau khakta ni aduna sumaina union government na achouba initiative am lawga nakal nim ki wari sada na santi polong na ba honara ba kan sida koi hang le tan sum sumaina koi gi nomai ka pa natra attack tau wi pot sidi ai gi magi de gi di mase yam kanna ya janing de adu union government su adu leiriba mari leina bising sumasya ai mieng changaga adu gumba akoi gi lamhen ba haiba tare akoi mathata tobom to bising to honi mahakna makha tana hai chahi lising kaya gi puari civilization amade culture nairakle haina ngasi aikhoina chawthokpa ngamliba asida thang tagi achouba mateng yawde haujiki matam asida thang tana kaidongna doinong haina ngangna basu yawdaba nate matang asida hainingbade thang ta dai yauriba machak mathum sing ase Chatharakliba haujiki mirolda khanghanba adugi matik mathau tai maramde thang ta hairiba mahai asida leibak nungsibagi ithil afaba lichat sajat amade afaba chinjak chaduna masama ongfana lehenbada achouba mateng oibne maram aduna tijang kaijang taba tungi yumbiral sing sangwatpada thang ta gi mahaina achouba thoudang lawga doribani haina Ningthou Sanajaoba Leishemba makha chana phongdokhe numit humni pangthokpa anisuba state level thang ta changdamnaba asige ta Houkhrabada Prism Academy gi mahairoi thoibe yumnam ahanba irom maijau government high school gi mahairoi sengoi shana lairinjam anisuba amade TH higher secondary school gi mahairoi milki athokpamna ahumsuba takhe amaromda thang leiteng haibigi changdamnaba aduda International Modernized Academy gi mahairoi Rex koijam ahanba lamnong higher secondary school gi mahairoi nongthombam lingjan thoibida anisuba amade Prism Academy gi mahairoi thoibe yumnam ahumsuba takhe Makok matang Houkhraba mahairoi singda mana mathum sing pituna puning thobakhe thang ta tau bising se ahan bada kari tau ga da hai matamda makoi si masa mu phagani makoi da na tab chinchak aduga phataba chinchak aduga phataba lamcha sajat makoi da lairoi atam chupada makoi aphabu wakal khangani aduga masa mu phana tungi tinjang kaijang daba aduga makoi yumbi ama oina ba thang ta sina mahisna pi thang ta sina koi gi anoba mirol singsita koi gi mariba ngsiba nationalism gi sigi posi mayam chawna pi malamdi makoi na ngasi thang ta toine na hekta koi gi chonga phalaga tawbanati masi thang ta tambirakpa matamda oja guru singsina koi Houkhraba ipai puge dugumba thoba koi gi athobi singi wari adu thokiba thawdo watho mayam se makoi do phajana khangalaga thang ta si tambi aduna sigumba aikoi gi masamu phaba mariba nungsiba aduga khwaidagi maroibada koi gi amaga haijening base koi gi discipline sima thang ta sida phajana yawi